Social media gi update news khara mayamda thamjari ahanbada Korounganba khumandigi laukachari aikhoi lingzen manaba apunba natana lambi leite haibasi aigi oina hobadigi haijarakpani haujiksu hairi si natana lambi su leiroi aikhoina singya tamya sinba thungna wana apunba sagalakli somdana aikhoigi marakta apunba thugainaba selakliba singsi miyamna warakpa matam oidribra mahaki makha tarakpada asumna fongdorakli kanglada etina kaujakhibado ataigi natte se dudi araibani aikhoina khurumduna mitegi pi taba makhai haijaki kuki gi MLA tara khakta leibado sab manai BJP Congress na khanade moigi chap manaba lingzenduna aikhoigi MLA nimpu leibase laina thengnaba ngami aduna aikhoigi su BJP Congress NPP adugi party ana khanabiranu launabiranu chap manana punsin biraga fight tawbiu mai paklaba matungda khanabirona AT commander singna khongsang na tingthoklaga khurumjakhibani adubu thokhibaga thokpa ama tawi hiram khudingda political advantage launaba hotnai leibaki khorupkina secondary oina thami haina nungaitaba fongdorakli. Next update ta KNB da Indian security na mateng pangsillaga maitai lalhobada landabani NSN na aina tingkraba maitai lalhobada mateng pangsille haina NIA na maral sirakpadu yumfam yaudaba aranbo wafam ni haina NSN maikaidagi thamlakli. Indian security force na KNB da mateng pangsillaga maitai lalhoba singi mathakta landahanbani haina NSN maikaidagi fongdorakli sahi kuntaret Bharat Sarkarga wari sanaduna lakliba makhoigi athakta Bharat Laingakna hantak satharakliba propaganda asi NSN na section na yengli KNB amadi PDF ming sizinaduna NSN da proxy war su satharakli Assam Rifle amadi para regiment singna KNB ming da NSN gi mathakta numit khudingi bomb kapsilakli asida su natana maitai lalawa singi mathakta Indian Security Force na KNB da mateng pangsinduna lan sathahalli haibasi achumba wafam ni hainasu NSN gi maikaidagi thamlakli. Next update ta Robin Mangang khwairakpamdigi laukachari mahangna asumna fongdorakli asuk luraba matam sida matai manau phunaba khatnaba nupana nupi koiraga leire nupana drug saraga gari bandan thamkre nupana thangna yange tauraga tala e sigumba wakatse nongmada yankhaidi adum lae sigi mathakta pakhang laisabigi oiba phone da phi setaba video thanarubagi su yame nupina nupa otpagi su ya maraktadi yaure adubu maximum nupana nupi otpa naibagi wakatsidi haidana kanadre yam kre police station dadi complain tawidabra khangde mayekidi police ta chatkadabani women commission da amadi court ta chatpigadabani masidi aikhoigi ithau natte authority su oide aikhoina tawadabu society ase semtokpada sama sembada amotpa loina sumthokpabudi tangai fade sigumba asi aikhoi haujiki oina karimata tawdri lanmi oina leijakhige yariba makhai police ta chatpiyu sigumba case yami makhai kunai ase lekha tarak labani mami samlak labani kawdabasu fai Haujikpu matai manau khatnabagi wakhal sangliba imungdo ai tasengna ngai haina Robin na fongdorakli. Robin gi makha tarakpo ina maitai gi fibam nongma gi lusilakadori maitai se tumnaba loisalage haibani ngasi newspaper daga haikribadu haujik fawba mi karemnaba usitnadabadi lepte haujik leibaki damak siba ki daba aikhoi kharagi wakhal hankibada oirakadabadu tin yotharaga khanbiba chumgani haina fongdorakli. Next update ta Thamaiban BJP mandal gi youth singna numidang bazar nga kadori bazar manungda sakangdaba singna gari masa tongduna nan manipuri singda phuba chaibagi thabak sathakhiba CC camera footage matengna uwa fangle asigumba thawong asi makhata na thoktanaba Thamaiban BJP mandal youth singna bazar manungda ngak senbagi thabak satharagani haina MLA Joy Kisan na mahaki yumda famkhiba paumigi mifam amada fongdokre mahakna makha taraduna haikibada minority oina bazar da leiriba nan manipuri sing akiba pokpiganu loinana bazar community tanaraga numidang da youth singna bazar manungda ngak senbagi thabak paikhatnaba warep asi laukibani hairi.